Students Union of Kanglai Park Shukna Safungla Kiba Jahi Tara Humdoi Surakpaga Iroinana Ngasi Mahiroi Loop Asigi Wangkaida Leiba Mahiloshan Wangkaida Leiba Mayai Loshanda Foundation Degi Tauram Pangthokre Tauram Aduga Mari Lainana Subki President Dana Kumar Ningthaujana Hai Haujik Lamdam Asida Thokliba Irang Asina Maram Oiraga Mahiroi Singi Career Amadi Larik Laishu Tambada Achauba Chaiteng Ama Piri Marak Asida Miyoi Kujo Karana Lanai Oiba Interesta Mahiroi Singbu Lana Lamjing Birabra Haibagi Achauba Chingnaba Leire Masima Yamna Laibak Thibani Maram Asina Mahiroi Singna Jackson Philip Lawbagi Tangai Fadaba Lei Mahiroi Singna Khongjang Changsin Mamatamda Changsin Liba Khongjang Adugi Maram Khangna Amadi Luchingba Naina Khongjang Changsin Si Miyoi Kharagi Thawin Singda Hektamak Khongjang da Yausin Bagi Hainabi Thadoksi Loinana Mahiroi Singbu Lana Lamjing Duna Khulai Oina Sizinanaba Hotnabiganu Haina Mahakna Makhatana Phongdokhe We all Manipur students na silliba program sida we thoning da thodok mayam tholok taragati madugi dai ka kanana oigani habisisu we yam chawbo hangam oidi aduna ngarang mukta soi khoida togan ba mai ke ya dagi pau line mayam ma lore amdi akoina haidi mairoi gi yowa mo oibani na mairoi lupsing gi knowledge learn bani habigi masigi wakhalon si togan ba koigi mai ke ya dagi koi prajasin koigi myamna lai haidai tabu aikoida knowledge lai ti harum ta mojunga e haidar maram di ken wakanda Asumaina koigi tangdu leitra da matam sida tongan group aina sai haijagi group ka sema kanda magi personal interest thabak chanjalakpa aduga magi khidem khulung chana bagi damukta koi kana gumba mi kharagi madugi influence da ba aduna koi adumaina thabuk se tawak taragati koi mairu sing lana lamjing gi bagi madugi yamna chawba nungai taba koi charang na ba do koi phaujai aduna mairu sing section bio mairu sing koi mai masing tamma ba ko okhalon Idealis Loxing later about my ring actani. I don't know, Sanction, but I will come and put him, Philip, Amberlin, and Amato in 6 minutes.